Angakpa pajaba amadi tujungbatana thankraba Gregorian calendar lisingani kunithoige aroiba thana horakpasida RK production su saruk yajari FIFA World Cup ki thamoi chakaiba marakta ngasigi Saturday night Angakpa series humpuni pan suba episode tamijang taminarasi malem sigi thokraba amadi thokliba asangba Angakpa khara Tumin na laiba hainadaba Elon Musk amuksu international pau kaya gi headline oikra hantak ki target sina mayam gi luxury symbol oina ubiriba Apple company ni sahi kaya muktuna naitom phampak leiteng oirakiba Apple company gi demak mashi para ama oigadara natraga apamba khuding supai paisin ba hekta ngamba Elon Musk na manam laibak tagadra haibadudi matam na purak lagani haujik maki oinadi nakal animaktagi mitmang thokna kosi thangnaba ikoina uba fangle Elon Musk ki tweet amada mahakna phong na asumna haiki madudi Apple na Twitter de advertisement pi khidre masi Apple na America da free speech pamlaktabagira haiba wahangsu thamki mayam nasu hena khangbiri madudi Elon Musk na Twitter bu apha apunadaba malemgi oiba free speech ki phampak ma ohengani haibagi thajaba pi tuna lakhi haukiba matam kharasida Twitter gi oina tangdu leitadaba amadi tayonaba kharadi uba fangle Fibam sida Apple nasu mahaki App Store dagi Twitter lokthokkiba yai haibagi kihalakkiba su laikhre Apple na hanasu Spotify amadi Epic Game kumba app kayabusu kakkiba laikhrabani khangjinba yai App Store na sahi amada $1 million sagatpa ngamdaba software application singdagi su Apple gi App Store na 15% fee khongotli Apple gi oina Twitter da thajaba manglakpagi maram ani piri robots amadi bot ki matangda RK production gi viewers singda detail video thamjakhre Apple na thamkiba ahanba maramda Twitter da bot yamna sijinai haibasini allegation kharagi matungina Twitter si 90% bot ni hairi adubu sahi kaya sida Twitter gi matung inna monetize tawba yaraba user account 5% khaktamak bots na control tawi haikiba laikhre ani suba amadi khwaidagi maruiba maramsina Apple na Twitter gi anoba luchingmasida thajaba watli haibasini wafam si Elon Musk gi mathakta direct attack ni haiba yai Apple amadi Twitter gi launchida kanana ngamgadaba manbage Ngangning mangang mada apan malaitaba Elon Musk gi wahi khudingmak masidi malem pumbana tanaribani Fibam sida Apple na Twitter gi uchekpu nauri kaptuna tanthokidara natraga Twitter na Apple gi App Store da makol ngak senba ngamkhigadra adom kari khanbi bage ani suba point asina malem gi khwaidigi ariba democracy gi ni ngasidi malem gi khwaidigi chawba democracy si India na oiri adubu ngasigi India ga yengnaruba matamda India gi phiba nungda leiriba state kaya da tariba community kaya na hena ariba langak pathap chatna lonchak lerakpa mafam aikoina uba fangli maramdi ngasigi India sidi 1947 da semkhibani British Indian 1858 da semkhi British India semba hokibasina 1757 dani asumna India dagi hena ariba democracy ama hairagadi malana khumgangni Miyoi lising ani chahum makai mukta tariba malana khungang sing asigi Himachal Pradesh ki Kulur district manung chana laiba thengnabigani mafam sida khwaidagi afaba makhal gi ganja phange haiduna drug tourism gi damak maming chatli mafam sigi miyoi singbu malanis haina khangnai malanis sing khaktana kanasi haina khangnaba lon ama lonai lon asi khungi mapanda lonba yade thangnaba khungang singda phawba lon si lonbada athingba thammi laisang kayada amadi mafam kayada adomna koiba chatpada photo kaya su namlamba yai adubu malana hairiba mafam sida laiba jamdagani natraga jamlu devta gi laisangbu adomna changmadi lairadana thengba phau yade soiduna thenglu changlurabadi fine ona lising ohum kai thiba tai jamlu ri sina mafam sida khundaraba matung tongan ba laingak pathap amadi chatna lonchat sengbatuna mafam sibu sengbar khibani haina su thajanai hena sathiriba amana adomna malani singi mangol karu ragana lising manga thiba tai maram sina adomna khungang asida koiba yengba chatlurabachu lekpa chabadi khunchigi mapanda tawba tai Masigi khwaidagi chawba maramdi malani singda chandaba miyoi khudingmak thakne ma jati ngaktani anemba jati ga makhoi ga sokna samnaba yade makoina masabu athoibani khanjari basigi maramsina makoisi Alexander the Great ki chada nongdani haibasi thajaba sinani puwari gi matungina yenglagadi 326 BC da Porus ki lanphamda asok apan nanglaba matung Alexander gi lanmisingna mafam sida pothaki lan chatpada nupi puramba haibasi oithoktabani Maramsina mafamdugi nupi singa sada naudamina duna kunsi sengurkibani haiba yai ngasisu malanis ayamana malanabu India gi manung chanwa mafam amani haina khanjade makhoi tongan mobile pathapsu leijai khul pumbugi lengaksi miyoi 13 gi matengna malanis singi lai jamlu devta na pairi haiba yai
Jamlu laina makoi taramatugi matingna tarakpa warepta ngasi fauba inkidaba leitri hainai. Jamlu laina mathau tarakpa khuding khungi maiba amada tongduna mayamgi aphapata paudami haina su thajanai. Mafam sigi miyoi singi matung inna ngasi fauda mafam sida police ki mathau tadri. Aroiba point asina science amadi future gini. Petrol liter da lupa yang kai mathoi amadi diesel liter dana subna dagi lupa taramari yodab laibak adu adung khangbibra. Laibak adudi Saudi Arabia ni. Petrol diesel mamal na atiya khetlaba iram damsidadi thausina chatnabagi gari sijanabagi changchu atiya khetli taure khudam haibu BJP babun dagi kaichampat phawbagi matek tudo numit khuding uba phangani. Adubu petrol diesel da iroiba yariba Saudi gi wakal kukhandi aikhoidagi yamna sathina tongan khre. Ningthau panduna su khamthengna chakhotaba Saudi Arabia gi vision 2030 gi matung inna sir haina mingthonba electronic vehicle gi brand ama hodokre. Malem sida sizinariba 70% iPhone chariba Taiwan gi multinational electronic contract manufacturer Focon amadi Saudi Arabia gi public investment fund na sirgi damak $9 billion thadakre. Saudi Arabia gi Crown Prince Mohammed bin Salman na sahi sigi November tang anida sanga khiba electronic vehicle brand sirgi gari sing 2025 phawda mapung phana pudoktuna leiba yonbagi khudong chaba leiragani haibagi thajaba thamli. Saudi Arabia ki ahanba EV brand sirna Elon Musk ki Tesla ga direct market competitor oigadawri. Sirgi license component singna BMW dagi oigani. Khangjinba yai Saudi Arabia ki vision 2030 da leibak asibu green technology ni mahut chinna honaribani. Hangpham thokliba wahangdi petroleum amadi natural gas asuk marang kairiba ningthau panba leibak su oiriba Saudi Arabia na khanghodana technology line hongdokniba sigi maram karigino. Paukumdi asuki matik ningthi sakre wahan tokti miyoi khara khaktana khangani. Saudi gi leijariba petroleum amadi natural gas reserve singsi khaktana makhoi gi lakadaba charon suron sing tangjaba yaroi haiba aikhoina nganna ure. Aduna haujik leiriba phibam sidagi tadana amadi hena chawkhatna tungi yumbi singkisu yumpham thonggatnaba Saudi Arabia na leptana honaribani. Aroiba ama soidana naigadawriba khoni singbu pekthokduna malem khalbu singnabagi mahut green namadi clean energy gi source thiriba khongthang pumnamakpu RK production ikai khumnajai. Matang sida Saudi gi yam thina advance oiraba niyom city gi matang tasu khangminasi. Manglan amadagi tadraba niyom si wahi ani na sabani. Masida niyo haibadi Greek marol da anauba haibani. M sina Arabic wahi mustaqbal haibadi future haibani. Mayak chengba smart city amadi tourist destination oigadoriba mafam si Red Sea gi north amadi Egypt kina east rom da tagadori. City asi 100% renewable energy khakta sijinagani. 95% mahoksa gi khal soktana thamgani miyam gi wakhal amadi hakchang phanbana infrastructure amadi lambi sorok sematpadagi hena luna logani. Niyom city si samudra laimaidagi meter 500 wangkhatna sagadori. Sembal loireba Niyom city na US ki New York city dagi chang 13 hena chawgadori. Mapung oina mafam si technology, innovation, culture, education amadi lam koibasingi khwaidagi chawba pothafam oigadori. Saudi gi Crown Prince ki matung inna 2026 phawbada Niyom city gi manungda miyoi lakh mari liksing yangkai gi mafam leigani. 2030 phawbada mising si 2 million yawba yai. 2045 phawbada di target si 9 million ni. Wall Street report ki matung inna mega project asida yu phangpham di ri sigi sindala ithat ki 20 resort khakta da oigani. Project asi haujik maki onadi $500 billion gi oigani haina panari. Adomdi mafam sida chatning dabara. Atopa paw amana thengu gi mawung oigadoriba Khutsemgi Ethat amasu Saudi Arabia na semgadore. Chawrakna $8 billion changadoriba Penjios kobo mafam sisu green energy khakta sijinagadori. Tauduna chatgadoriba city asi punna engine mapan pangani engine khudingmakna 16,800 horsepower leiduna pung amada 9.2 km phawba thauba yagani. 550 meter pakpa amadi 610 meter sangba Khutsemgi Ataoba Ethat Penjios da amukta da miyoi lising humpu changani. Penjios su 2030 phawda mapung pharagani hairi. Ngasigi damakta din matang asida Saturday night tension jari. Pumna mapu aroibo ina thagat jari.